ꯃꯥꯏꯀꯩꯔꯣꯝꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯂꯥꯞꯊꯣꯛꯈ꯭ꯔꯕꯗ ꯅꯥꯎꯕ ꯃꯔꯨꯝꯗꯩ ꯆꯣꯡꯊꯣꯔꯛꯂꯒ ꯁꯕꯥꯁ ꯈꯟꯖꯔꯝꯕꯗꯨ ꯆꯨꯝꯂꯕ ꯃꯁꯤꯃꯁꯨ ꯊꯃꯣꯏ ꯀꯥꯏꯗꯧꯕ ꯄꯥꯈꯪꯁꯤꯡꯒꯤ ꯄꯔꯦꯡꯗ ꯂꯦꯞꯄ ꯌꯥꯎꯁꯜꯂꯛꯂꯕ ꯑꯣ ꯆꯍꯤ ꯍꯦꯟꯗꯣꯛꯈꯤꯗꯅ ꯆꯨꯛ ꯁꯥꯔꯅꯤꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯦꯗ ꯅꯁꯥꯗꯤ ꯀꯀꯥꯝꯆꯥ ꯅꯪꯒꯤ ꯈꯟꯕꯤꯔꯨꯕꯗ ꯍꯦ ꯅꯥꯎꯕ ꯅꯪꯒꯤ ꯃꯤꯠꯁꯤꯕꯨ ꯑꯁꯤꯒꯨꯝꯕ ꯁꯣꯏ-ꯑꯉꯥꯝ ꯃꯌꯥꯝꯁꯦ ꯎꯅꯕ ꯄꯣꯛꯂꯛꯂꯤꯕ꯭ꯔꯥꯅꯦ ꯋꯥꯗꯕ ꯉꯝꯗꯦ ꯂꯥꯏ ꯏꯕꯨꯡꯉꯣ ꯅꯥꯎꯕ ꯈꯠꯀꯅꯨ ꯍꯣꯁꯄꯤꯇꯥꯜꯅꯤꯁꯦ ꯆꯦ ꯁꯅꯥꯊꯣꯏ ꯄꯥꯈꯪ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯔꯣꯃꯥꯟꯁ ꯑꯗꯨꯁꯨ ꯌꯥꯝ ꯋꯥꯕꯒꯤ ꯃꯨꯠ ꯁꯥꯒꯠꯂꯝꯃꯒ ꯆꯠꯈꯤꯕꯗꯤ ꯌꯥꯔꯒ ꯅꯥꯎꯕꯅ ꯀꯔꯤꯒꯤ ꯆꯤꯟ ꯀꯥꯊꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯤꯕ ꯁꯤꯃꯁꯨ ꯍꯥꯏꯕꯤꯒꯦ ꯆꯦ ꯁꯅꯥꯊꯣꯏ ꯃꯄꯥ ꯆꯥꯅꯕꯅ ꯔꯤꯖꯦꯛ ꯆꯥꯔꯒ ꯍꯟꯈꯤꯕꯗꯤ ꯀꯩꯁꯨ ꯈꯟꯕꯤꯗꯦ ꯑꯁꯤꯅ ꯔꯤꯖꯦꯛ ꯍꯦꯛ ꯆꯥꯔꯕ ꯆꯥꯝꯃꯗ ꯆꯥꯝꯃ ꯑꯗꯨꯝ ꯂꯣꯏꯔꯕꯅꯦ ꯂꯝꯕꯣꯏꯔꯦ ꯃꯍꯥꯛ ꯑꯩꯗꯤ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯧ ꯅꯪ ꯅꯨꯡꯉꯥꯏꯍꯧꯔꯣ ꯑꯗꯥꯏꯗ ꯍꯧꯖꯤꯛꯀꯤꯗꯣ ꯀꯅꯥꯝꯇꯗ ꯆꯤꯟ ꯀꯥꯡꯊꯣꯛꯀꯅꯨꯀꯣ ꯅꯆꯦꯗ ꯈꯪꯍꯟꯕ ꯌꯥꯗꯦ ꯑꯩꯅꯁꯨ ꯈꯪꯍꯜꯂꯣꯏ ꯑꯅꯤꯗꯨ ꯏꯆꯟ ꯍꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯈꯤ ꯄꯨꯡ 2 ꯈꯔ ꯍꯦꯟꯇꯛ ꯆꯪꯅ ꯇꯌꯥꯜꯒꯤ ꯑꯣꯄꯔꯦꯁꯟ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯦ ꯋꯥꯅꯔꯨꯔꯕ ꯆꯟꯊꯣꯏ ꯅꯥꯎꯕꯅ ꯁꯅꯥꯊꯣꯏꯗꯤ ꯇꯨꯝꯂꯤ ꯏꯆꯟꯗꯤ ꯇꯨꯝꯕ ꯇꯧꯗꯦ ꯐꯣꯟ ꯀꯟꯅ ꯌꯦꯡꯂꯤ ꯃꯍꯥꯛꯀꯤ ꯀꯧꯇ ꯌꯥꯏꯐꯕ ꯅꯣꯡꯗꯥꯏꯔꯦꯝꯕ ꯑꯃꯠꯇ ꯆꯪꯕꯤꯕ ꯅꯠꯇꯦ ꯇꯌꯥꯜꯁꯨ ꯋꯥꯈꯜ ꯂꯥꯛꯇ꯭ꯔꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯑꯍꯤꯡ ꯃꯤꯀꯞ ꯑꯃꯠꯇ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯃꯣꯜꯂꯕ ꯐꯃꯨꯡꯗ ꯃꯩꯊꯛꯇ ꯉꯧꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯑꯗꯨꯅ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯤ ꯀꯥꯒꯤ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯂꯦ ꯑꯍꯤꯡ ꯑꯣꯏꯕꯅꯤꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯟꯅꯕꯨꯡ ꯑꯣꯏꯔꯤꯕ ꯑꯃꯝꯕ ꯃꯔꯛꯇꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯌꯩꯁꯤꯜꯂꯛꯂꯦ ꯑꯗꯨꯝꯅ ꯌꯩꯁꯤꯜꯂꯛꯄꯗ ꯏꯪꯊꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯊꯃꯣꯏꯗꯤ ꯍꯦꯟꯅ ꯆꯔꯥꯡꯅꯕ ꯐꯥꯎꯔꯛꯏ ꯎꯈ꯭ꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗꯅꯤ ꯃꯍꯥꯛꯀꯤ ꯌꯨꯝꯃꯛꯇꯗꯅꯤ ꯌꯥꯏꯐꯕꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯏꯆꯟ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯝꯕꯗꯣ ꯃꯤꯠ ꯑꯅꯤꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯈꯥꯅ ꯏ ꯀꯥꯅ ꯌꯦꯡꯂꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯑꯄꯥꯝꯕꯅ ꯇꯨꯡꯊꯪ ꯅꯨꯡꯁꯤꯕꯅ ꯃꯥꯡꯊꯥ ꯐꯥꯎꯔꯛꯈꯤꯕ ꯅꯨꯡꯁꯤꯕꯅꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯈꯛ ꯌꯥꯔꯣꯏ ꯃꯥꯡꯁꯨ ꯃꯥꯡꯍꯜꯂꯣꯏ ꯇꯔꯥꯏ ꯇꯔꯥꯏ ꯇꯥ ꯅꯨꯡꯁꯤ ꯐꯣꯡꯂꯨꯕꯗ ꯏꯆꯝ ꯆꯝꯅ ꯌꯥꯔꯛꯀꯗꯕ ꯅꯨꯄꯤꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯊꯧꯅꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯅꯪꯅ ꯈꯪꯗꯕꯁꯨ ꯌꯥꯔꯣꯏ ꯈꯪꯍꯟꯅꯕꯁꯨ ꯍꯣꯠꯅꯒꯅꯤ ꯑꯗꯨꯒ ꯌꯥꯏꯐꯕ ꯅꯪ ꯑꯩꯕꯨ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯔꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯁꯤꯡꯅꯔꯝꯂꯕꯅꯤꯅ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯇꯧꯔꯛꯄ ꯇꯥꯔꯦ ꯃꯁꯤꯒꯤ ꯏꯔꯣꯏꯅꯅ ꯑꯩꯒꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯑꯅꯤꯁꯨꯕ ꯁꯅꯥꯖꯥꯎꯕ ꯑꯣꯏꯅ ꯁꯦꯝ ꯁꯥꯔꯅꯤ ꯁꯤꯖ ꯀꯨꯁꯨꯝꯅ ꯐꯤꯖꯤꯗ ꯌꯣꯝꯂꯒ ꯌꯣꯛꯂꯛꯄ ꯃꯆꯥꯅꯤ ꯑꯩ ꯃꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯃꯔꯨꯞ ꯑꯣꯏꯔꯝꯕꯗꯒꯤ ꯌꯦꯛꯅꯔꯛꯄꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯇꯥꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯟꯊꯣꯏꯕꯨ ꯅꯥꯎꯕꯗ ꯁꯤꯟꯅꯔꯝꯂꯒ ꯏꯆꯟꯒ ꯁꯅꯥꯊꯣꯏꯒꯗꯣ ꯀꯣꯂꯦꯖ ꯆꯠꯇꯕ ꯌꯥꯗꯕ ꯂꯩꯕꯅ ꯂꯥꯛꯏ ꯏꯅꯥꯎꯕꯒ ꯁꯅꯥꯊꯣꯏꯒꯗꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯆꯪꯈꯤ ꯏꯆꯟꯗꯤ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ ꯍꯟꯅꯕ ꯃꯥꯒꯤ ꯕꯦꯁꯄꯥ ꯈꯥꯝꯂꯤꯗꯨꯒꯤ ꯃꯅꯥꯛ ꯂꯥꯛꯏ ꯃꯥꯌꯣꯟꯁꯨ ꯕꯥꯏꯛ ꯊꯧꯗꯣꯛꯀꯗꯕꯒꯤ ꯇꯧꯔꯝꯃꯤ ꯏꯆꯟ ꯎꯗ ꯀꯨꯏꯔꯦ ꯀꯝꯗꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯁꯨ ꯎꯗ ꯀꯨꯏꯔꯦ ꯍꯛꯆꯥꯡ ꯉꯝꯃꯨꯗ꯭ꯔꯦ ꯀꯩ ꯑꯣꯏꯅꯅꯣ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ ꯂꯥꯏꯍꯧ ꯈꯛ ꯇꯧꯕꯅꯤ ꯍꯟꯗꯛꯁꯦ ꯂꯥꯏꯍꯧ ꯂꯣꯏꯅ ꯇꯧꯅꯩꯌꯦ ꯑꯩ ꯉꯁꯥꯏ ꯎꯅꯔꯛꯄꯩꯅꯦ ꯑꯗꯣ ꯅꯪ ꯁꯅꯥꯊꯣꯏ ꯉꯥꯏꯈꯤꯗꯣꯏꯔꯣ ꯉꯥꯏꯔꯔꯣꯏ ꯑꯩ ꯊꯕꯛ ꯑꯃ ꯂꯩꯍꯧꯔꯕ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯍꯜꯂꯝꯃꯒꯦꯀꯣ ꯕꯥꯏꯛ ꯊꯧꯗꯣꯛꯈ꯭ꯔꯦ ꯏꯆꯟꯁꯨ ꯕꯦꯁꯄꯥꯗꯣ ꯊꯧꯗꯣꯔꯛꯏ ꯂꯝꯕꯤꯗ ꯌꯥꯏꯐꯕꯒ ꯑꯣꯛꯅꯔꯦ ꯌꯥꯏꯐꯕ ꯍꯥꯎ ꯀ꯭ꯂꯥꯁ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯌꯥꯏꯐꯕꯗꯨ ꯏꯆꯟꯒꯤ ꯕꯦꯁꯄꯥ ꯍꯦꯟꯗꯜꯗ ꯄꯥꯏꯁꯤꯜꯂꯛꯂꯦ ꯃꯥꯅ ꯑꯗꯨꯝ ꯇꯧꯕꯗꯨꯗ ꯏꯆꯟꯅ ꯍꯦꯟꯗꯜꯗ ꯄꯥꯏꯔꯝꯕꯗꯣ ꯂꯧꯊꯣꯛꯈꯤ ꯃꯗꯨ ꯎꯁꯤꯟꯅꯗꯅ ꯌꯥꯏꯐꯕꯅ ꯍꯪꯖꯤꯜꯂꯤ ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯕꯗꯨꯕꯨ ꯅꯪ ꯌꯥꯗꯧ ꯅꯠꯇ꯭ꯔꯣ ꯅꯝꯍꯪꯅꯤ ꯇꯧꯔꯤꯗꯣ ꯏꯆꯟꯁꯨ ꯃꯆꯜꯂꯨꯝꯗ ꯊꯣꯛ ꯍꯥꯏꯗꯣꯔꯛꯏ ꯑꯣ ꯌꯥꯏꯐꯕ ꯑꯗꯨꯗꯤ ꯑꯩ ꯌꯥꯔꯣꯏꯗ ꯌꯥꯏꯐꯕꯅ ꯈꯜꯂꯨꯕꯗꯤ ꯃꯥꯅ ꯍꯥꯏꯕ ꯑꯗꯨꯝ ꯌꯥꯕꯗꯨꯗ ꯏꯔꯥꯏ ꯂꯥꯏꯅ ꯀꯌꯥ ꯊꯣꯔꯛꯀꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝ ꯊꯥꯖꯗꯅ ꯋꯥ ꯀꯠꯊꯠꯂꯛꯄꯗ ꯈꯧꯇꯛ ꯆꯥꯏ ꯏꯀꯥꯏ ꯈꯪꯗꯕꯩ ꯍꯤꯗꯥꯛ ꯂꯩꯇꯦ ꯑꯅꯝ ꯀꯟꯁꯤꯜꯂꯤ ꯑꯗꯨꯝ ꯀꯩꯒꯤ ꯌꯥꯏꯐꯕꯕꯨ ꯏꯕꯨꯡꯗꯒꯤ ꯍꯦꯟꯅ ꯈꯟꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯏꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕꯁꯨ ꯅꯠꯇꯅ ꯆꯨꯝꯃꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯃꯇꯤꯛ ꯆꯥꯗꯦ ꯌꯥꯏꯐꯕ ꯅꯁꯥꯅ ꯅꯁꯥꯕꯨ ꯍꯟꯊꯅ ꯈꯟꯕꯁꯨ ꯐꯠꯇꯦꯗ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯏ ꯑꯗꯨ ꯈꯜꯂꯒ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯟꯊꯔꯒ ꯍꯥꯏꯈꯤꯕꯅꯤ ꯍꯟꯊꯅ ꯈꯟꯕ ꯉꯥꯛꯀꯤꯁꯨ ꯅꯠꯆꯗꯦ ꯑꯩꯒꯤ ꯐꯤꯕꯝꯅ ꯍꯥꯏꯖꯕꯅꯤ
ꯅꯥꯌꯥꯏꯐꯕꯒꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕꯤ ꯑꯃ ꯁꯣꯏꯗꯅ ꯊꯦꯡꯅꯔꯛꯈꯤꯅꯤ ꯃꯃꯥꯏ ꯀꯟꯁꯤꯟꯅꯩ ꯌꯥꯏꯐꯕꯗꯣ ꯑꯁꯨꯛ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯔꯛꯄꯁꯤꯗ ꯊꯦꯡꯅꯔꯛꯇ꯭ꯔꯒ ꯀꯔꯝ ꯀꯥꯟꯗ ꯊꯦꯡꯅꯔꯛꯀꯗꯣꯏꯕ ꯍꯣꯏꯁꯦ ꯌꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯁꯨ ꯊꯃꯣꯏꯁꯦ ꯐꯥꯖꯤꯜꯂꯒꯦ ꯀꯩꯒꯨꯝꯕ ꯉꯝꯗ꯭ꯔꯕ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤꯀꯣ ꯑꯗꯣ ꯅꯪ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯍꯥꯏꯔꯛꯂꯗꯤ ꯌꯥꯅꯤ ꯅꯠꯇ꯭ꯔꯣ ꯃꯔꯧ ꯂꯩꯅ ꯐꯥꯒꯤ ꯇꯧꯔꯛꯏ ꯏꯆꯟꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝ ꯍꯩꯅ ꯈꯨꯝꯃꯛꯏ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯂꯦ ꯅꯣꯛꯄꯗꯤ ꯇꯧꯗꯦ ꯌꯥꯝꯕꯨꯡꯅꯗꯤ ꯑꯗꯨꯝꯕ ꯍꯥꯏꯔꯣꯏꯗ ꯑꯩ ꯌꯥꯝꯕꯨꯡꯕꯨ ꯃꯨꯟꯅ ꯈꯪꯉꯤ ꯗꯥꯌꯥꯏꯐꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯕꯒꯤ ꯅꯆꯜꯅ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯅ ꯄꯟꯊꯔꯝꯗ꯭ꯔꯦ ꯌꯥꯏꯐꯕꯕꯨ ꯊꯩꯔꯒ ꯕꯦꯁꯄꯥꯗꯨ ꯊꯧꯈ꯭ꯔꯦ ꯏꯆꯟꯅ ꯆꯠꯈ꯭ꯔꯕꯗ ꯌꯥꯏꯐꯕꯗꯣ ꯃꯥꯒꯤ ꯍꯩꯅꯗꯕ ꯇꯨꯀꯠꯆꯕ ꯃꯤꯅꯣꯛ ꯅꯣꯛꯏ ꯊꯣꯏꯌꯦꯟꯕꯁꯨ ꯆꯪꯉꯛꯏ ꯀꯩ ꯍꯥꯏꯅꯔꯒꯦ ꯌꯥꯔꯛꯑꯕꯣ ꯌꯥꯔꯛꯇꯦꯗ ꯌꯥꯗ꯭ꯔꯁꯨ ꯀꯩꯗꯧꯋꯦꯒꯦ ꯏꯄꯥ ꯏꯄꯨꯒꯤ ꯑꯍꯨꯝꯂꯛ ꯍꯥꯏꯕ ꯂꯩꯗꯨꯗꯤ ꯑꯩ ꯌꯥꯏꯐꯕꯅꯤ ꯑꯗꯨꯒ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯤꯁꯤꯅ ꯀꯩꯒꯤ ꯗꯞ ꯇꯧꯕꯗ ꯆꯠꯀꯗꯕ ꯑꯉꯥꯡ ꯅꯠꯇꯦ ꯑꯗꯨꯏꯅꯤ ꯃꯥꯒꯤ ꯃꯥꯡꯗ ꯐꯖꯤꯟꯅꯔꯒ ꯇꯥꯟꯖꯥ ꯌꯦꯡꯂꯒꯅꯦ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯅ ꯄꯦꯕꯦꯠ ꯃꯆꯥ ꯂꯥꯛꯄꯗꯧꯅ ꯍꯦꯛꯇ ꯂꯥꯛꯑ ꯂꯣꯏꯔꯦ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯑꯩꯒꯤ ꯑꯣꯏꯒꯦ ꯈꯜꯂꯗꯤ ꯈꯣꯛ ꯃꯆꯥꯁꯦ ꯁꯥꯟꯅꯕ ꯇꯥꯔꯦꯗꯅ ꯑꯁ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯤ ꯀꯣꯛꯇꯣ ꯀꯗꯥꯏꯗꯩ ꯂꯧꯔꯨꯅꯤꯒꯦ ꯑꯗꯣ ꯄꯦꯕꯦꯠ ꯃꯊꯤ ꯂꯦꯛꯄꯩ ꯐꯤꯕꯝꯗꯨꯗꯤ ꯇꯥꯍꯟꯒꯨꯝꯁꯤꯀꯣ ꯑꯩ ꯌꯥꯏꯐꯕꯅꯤ ꯀꯩꯗꯧꯔꯒꯦ ꯌꯦꯡꯕꯗ ꯀꯜꯂꯣ ꯃꯟꯗꯥ ꯅꯨꯡꯉꯥꯏꯅ ꯑꯅꯤꯗꯨ ꯍꯟꯈꯤ ꯏꯆꯟꯁꯨ ꯄꯥꯎ ꯂꯧꯕ ꯆꯠꯂꯨꯔꯒ ꯄ꯭ꯔꯦꯁꯇ ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯄ꯭ꯔꯦꯁꯇꯒꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯂꯩꯔꯤꯕꯗꯣ ꯎꯏ ꯑꯗꯨꯕꯨ ꯎꯁꯤꯟꯅꯗꯅ ꯍꯣꯁꯄꯤꯇꯥꯜ ꯃꯥꯏꯀꯩ ꯄꯥꯡꯉꯛꯂꯤ ꯎꯔꯤꯄꯣꯠꯗ ꯌꯧꯁꯤꯜꯂꯛꯄꯗ ꯏꯆꯟꯒꯤ ꯕꯦꯁꯄꯥꯗꯣ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯅ ꯈꯦꯠꯂꯝꯕꯗꯒꯤ ꯁꯤꯠꯂꯒ ꯇꯨꯏ ꯈꯦꯠꯂꯝꯂꯤꯕ ꯒꯥꯔꯤꯗꯣ ꯍꯟꯅ ꯌꯦꯡꯂꯝꯗꯦ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯥꯕꯨ ꯍꯧꯒꯠꯂꯤ ꯁꯣꯛꯄ꯭ꯔꯣ ꯅꯪꯕꯣ ꯍꯥ ꯏꯆꯟꯒꯤ ꯈꯨꯠꯇ ꯍꯨꯕꯥꯠꯂꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯈꯦꯠꯂꯝꯂꯤꯕ ꯆꯠꯈ꯭ꯔꯕ ꯒꯥꯔꯤꯗꯣ ꯍꯟꯅ ꯌꯦꯡꯉꯤ ꯃꯑꯣꯡꯗꯨꯗ ꯏꯆꯟꯅ ꯌꯥꯝ ꯊꯨꯅ ꯁꯣꯛꯇꯤꯌꯦ ꯅꯃꯥꯏ ꯊꯛꯏ ꯅꯪꯃꯁꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯐ꯭ꯔꯦ ꯐ꯭ꯔꯦ ꯍꯥꯏꯔ ꯊꯧꯏ ꯑꯃꯨꯛ ꯊꯧꯕ ꯉꯝꯗꯣꯔꯤꯕ꯭ꯔꯕ ꯒꯥꯔꯤꯁꯤꯁꯨ ꯁꯣꯛꯑꯦ ꯀꯣꯜ ꯇꯧꯔꯒ ꯃꯤ ꯀꯧꯈ꯭ꯔꯦ ꯊꯤꯜꯂꯝꯃꯒꯦ ꯅꯪ ꯕꯦꯁꯄꯥꯁꯦ ꯁꯦꯝꯍꯜꯂꯝꯃꯁꯦ ꯌꯥꯃꯨꯡꯗꯤ ꯀꯥꯏꯗ ꯂꯥꯛꯄꯅꯣ ꯅꯪ ꯁꯦꯟꯅꯔꯤꯕꯅꯤ ꯊꯕꯛ ꯆꯠꯄ ꯅꯠꯇꯦ ꯑꯉꯥꯡ ꯆꯟꯗꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ ꯑꯅꯤꯗꯨꯅ ꯆꯠꯈꯤꯕꯒ ꯂꯥꯞꯇꯛꯅ ꯌꯦꯡꯂꯤꯕ ꯌꯥꯏꯐꯕꯅ ꯃꯃꯤꯠ ꯈꯥꯅ ꯁ꯭ꯇꯥꯔꯤꯡ ꯋꯤꯜꯗꯨꯗ ꯊꯥꯖꯤꯟꯖꯩ ꯑꯩꯅ ꯁꯤꯟꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯔꯕ ꯊꯣꯏꯍꯦꯟꯕ ꯈꯗꯥꯡ ꯃꯦꯠꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯔꯛꯇꯒꯤ ꯂꯥꯏꯅ ꯅꯥꯟꯊꯣꯛꯈ꯭ꯔꯦꯅꯦ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯁꯤꯟꯅꯕ ꯍꯣꯠꯅꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯄꯥꯏꯁꯤꯟꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯉꯛꯁꯝꯁꯤꯗ ꯊꯥꯡꯅ ꯌꯥꯟꯊꯔꯒ ꯏꯆꯟꯁꯨ ꯑꯩꯒꯤ ꯑꯣꯏꯗꯣꯏꯕ ꯑꯁꯦꯡꯕꯗꯤ ꯌꯥꯏꯐꯕꯅ ꯅꯦꯛꯄ ꯃꯤꯅꯤ ꯏꯆꯟꯕꯨ ꯁꯣꯛꯍꯜꯂꯝꯂꯤꯕꯗꯣ ꯁꯣꯛꯍꯜꯂꯕ ꯇꯨꯡ ꯑꯐꯕ ꯁꯥꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯕ ꯀꯥꯏꯔꯦ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯏꯆꯟꯕꯨ ꯐꯥꯔꯁ ꯑꯦꯗ ꯄꯤꯕ ꯂꯣꯏꯔꯒ ꯇꯌꯥꯜꯒꯤ ꯅꯥꯛꯇ ꯆꯪꯒꯦ ꯇꯧꯕꯗ ꯏꯆꯟꯅ ꯈꯥꯝꯃꯛꯏ ꯌꯥꯝꯃꯨꯡ ꯍꯟꯕꯤꯔꯣ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯑꯩꯁꯦ ꯌꯥꯝ ꯍꯩꯅꯗꯕ꯭ꯔꯣ ꯅꯥꯎꯕꯅ ꯍꯤꯗꯥꯛ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄꯗ ꯊꯣꯡꯖꯤꯜꯗ ꯃꯆꯦ ꯊꯦꯡꯅꯕꯗꯩ ꯇꯝꯖꯩ ꯏꯆꯦ ꯇꯥꯃꯣ ꯇꯌꯥꯜ ꯋꯥꯈꯠꯂꯛꯏ ꯍꯔꯥꯎꯃꯟꯈꯤꯕꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯀꯥꯎꯊꯣꯛꯂꯝ ꯃꯆꯤꯟ ꯃꯄꯥꯗꯨ ꯆꯦꯟꯁꯤꯟꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯉꯛꯄꯗ ꯇꯌꯥꯜꯅ ꯆꯟꯊꯣꯏꯒꯤ ꯈꯨꯠ ꯄꯥꯏꯔꯒ ꯍꯥꯏꯔꯝꯃꯤ ꯑꯩ ꯐꯔꯁꯤꯗꯤ ꯍꯣꯔꯦꯟꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯁꯦ ꯆꯟꯊꯣꯏꯁꯨ ꯇꯌꯥꯜꯒꯤ ꯈꯨꯠꯇꯣ ꯆꯦꯅ ꯄꯥꯏꯁꯤꯟꯖꯩ ꯇꯥꯃꯣ ꯇꯌꯥꯜ ꯏꯆꯟꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯃꯥꯏꯀꯩꯗ ꯇꯌꯥꯜꯗꯣ ꯍꯔꯥꯎꯅ ꯈꯨꯝꯒꯤ ꯈꯟꯅ ꯌꯦꯡꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯔꯥꯎꯔꯝꯕ ꯃꯥꯏꯊꯣꯡꯗ ꯈꯪꯃꯛ ꯃꯛꯁꯤꯟꯈꯤ ꯇꯌꯥꯜꯒꯤ ꯑꯍꯣꯡꯕ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯏꯆꯟ ꯅꯥꯎꯕ ꯇꯨꯡ ꯐꯠ ꯑꯣꯟꯊꯣꯛꯂꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯈꯨꯗꯨꯝ ꯆꯦꯅ ꯇꯥꯁꯤꯟ ꯃꯃꯤꯠ ꯏ ꯀꯥꯅ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯅ ꯁꯥꯎꯅ ꯇꯌꯥꯜꯕꯨ ꯌꯦꯡꯉꯝꯃꯤ ꯇꯌꯥꯜꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯈꯣꯟꯖꯦꯜ ꯇꯅꯤꯛ ꯇꯅꯤꯛ ꯊꯣꯔꯛꯈꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯇꯌꯥꯜꯅ ꯃꯥꯕꯨ ꯀꯧꯔꯛꯄ ꯇꯥꯔꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯃꯩꯒꯤ ꯃꯁꯛ ꯂꯧꯔꯒ ꯄꯥꯏꯊꯣꯛꯈꯤ ꯃꯥꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯇꯌꯥꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯏꯆꯟꯅ ꯇꯥꯟꯅꯔꯛꯏ ꯌꯥꯝꯕꯣ ꯌꯥꯝꯕꯣꯡ ꯌꯥꯝꯕꯣꯡ ꯃꯈꯨꯠ ꯐꯥꯔꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯀꯟꯊꯣꯛꯄꯅ ꯍꯥꯜꯂꯤ ꯈꯥꯝꯃꯛꯀꯅꯨ ꯅꯨꯄꯤ ꯃꯆꯥ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯒ ꯇꯥꯃꯣ ꯇꯌꯥꯜꯕꯨ ꯍꯥꯟꯅ ꯈꯪꯕ꯭ꯔꯥ ꯈꯪꯉꯦ ꯈꯪꯕꯗ ꯅꯠꯇꯦ ꯃꯥ ꯑꯩꯅ ꯍꯥꯠꯀꯅꯦꯅ ꯉꯥꯏꯔꯤꯕ ꯃꯤꯁꯛꯅꯤ ꯃꯔꯝꯗꯤ ꯃꯔꯝ ꯍꯪꯒꯅꯨ ꯃꯥ ꯃꯤ ꯃꯥꯟꯕ ꯃꯤꯑꯣꯏꯕꯗꯤ ꯅꯠꯇꯕ ꯈꯨꯔꯥꯡꯕꯥꯟ ꯃꯤꯑꯣꯏꯕꯒꯤ ꯎꯟꯁꯥꯅ ꯀꯨꯞꯂꯤꯕ ꯁꯥ ꯃꯈꯜ ꯑꯃꯅꯤ ꯅꯪꯁꯨ ꯃꯥꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯌꯥꯔꯣꯏ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯋꯥꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯕ ꯅꯨꯄꯤꯁꯤꯁꯨ ꯃꯥꯅ ꯌꯥꯝꯕꯨꯡꯅ ꯉꯥꯡꯂꯤꯗꯨꯕꯨ ꯀꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒꯅꯣ ꯌꯨꯝꯐꯝ ꯍꯥꯏꯕꯕꯨ ꯃꯥꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯈꯪꯂꯤꯕ ꯎꯔꯤꯕ ꯃꯤꯁꯛꯅꯤ ꯑꯩꯍꯥꯛ ꯏꯆꯟꯗꯨ ꯐꯤꯕꯝ ꯁꯠ ꯁꯦꯝꯈꯤ ꯈꯤꯇꯪ ꯃꯨꯛꯂꯞꯅ ꯅꯪ ꯀꯔꯤ ꯑꯣꯏꯕꯒꯤ ꯅꯪꯒꯤ ꯋꯥ ꯑꯩꯅ ꯊꯥꯖꯒꯅꯤ ꯌꯥꯔꯦ ꯃꯌꯥ ꯆꯤꯈꯠꯂ ꯂꯥꯎꯔꯛꯄꯅꯤ ꯏꯆꯟꯁꯨ ꯍꯦꯟꯅ ꯃꯨꯛꯄ ꯁꯤꯡꯅꯕ ꯃꯑꯣꯡꯗ ꯂꯥꯎꯕꯤꯒꯅꯣ ꯌꯥꯝꯕꯨꯡ
ai na pangdi adoi su mathakta mase layeng sangni anabagi si masu khangjinbiu ai gi lanai wa phamda yamung da khuthingjinbagi hak leite aduga ai phamda yamung mitopni yamung da gi ta moda yalna hena engonda di yamna lumna lawi nangna basu yele madu khangna wa ngangbiu ka henba khomthang do thangjinmirakano nongdai rembe ikai nusi yanarakle mahang ni changi maphamda nungsi phongdoktri ma tan nungsi zabani kaurure adubu khonjel taptharaga ichen mu nungsi ni yenglaga haire aina suk thajaba nangmakna ai bulana lawraba adu su nangi ai fana bahairugi lapham thokpane nang oirasu lawgani tamo tayal ai gi thawai saklabi imana begi mapuroi bani makhoi gi maramda phattaba ngangliba migi miwa aina kaidongda lawroi lai oirasu aina mawa lawroi matam chuppada sawu matawna yomlagi hinglakpa nongdai remba ngasidi mahakna khwaidagi nungsizabi misak amagi macindagi mabu inthokpa manba misak tunagi phida pidaba wahaina mabu tathirak ahanba oina nupi macha amagi mangda pukningi ithak ipom thingba ngamhauda mapi ira chelakle pi ira dogi ithak ipom da kanmankre thamoi kankraba nupa amagi mitpan namkhaiduna patharakle kapli kapli wakatpa mana khangpham khangda ngagle ichen aina nang butina ningkibase nangi pukchel thamoi dudani asuk sengda amakpa yaujadaba nangi punsida amuwa machu sangna botnaba kaya amasu leiramgani aduga nang aibu mitopni haibadudi haigano tayalse yare yaubiro nangi khudom thinma maikeida chatkadaba nupido ainatre atopa yengbiro tanaurabi khutsaduna lambi taglei pirangna thumatlaba mit anido saubaromda onthorakle haizaramba khonjeldo mangkre chimbal mathak makha nikna yarakta nganglaga haire nangumana aibu tanbagi matik nate adu bai chatkani nongdai mana thajaba mit yenga loinana thamoi masa khangna bohnarakpada thapna bohnariba nang aina torokpa thabakta namit pena yengo adu bai gi punsidagi kaidongda nangbu thadokloi goodbye see you later mapidu dai thokpa satawda sungatlaga singlaba matawda maphamda thadoklamki nongdaina chatkribado ichande karisuna chungde wai sangna hanjinki asawbana mangtha garidu nungsitki mangtha na thori Getsu launa hangdoklami singthaba laklambagi sabtra amada break khangpa phai steering wheel do kanna paisile ichen nganglakhiba adu nakongda hanjin tarakpadagi phari basit bel do phaidatli gari dagi kumtharakpada thongdusu sabtra amada thingzilamaga sumangda lehoriba mi singdo hanna yenglamda mahagi ka tamna lai ka manung lansinbaga litliba pharita phoidatlibra lakthoklibra gyan tada leimaida langthoi nakongda ichana mabu mitopni amadi yobiro hairakibado hena tarakli mabu talakpagi matau suningsinglei ichangi ona tainaba matau wangangduda singnabagi huna thingaluraba pirangdo amukna hongnana chentharakle kappa sohitaba nupa oibana tarakliba mapido taraktanaba honabasu leitre mahaki thamoigi ningaido nupi mana khambikidre ubikidre manakta nakna thamjaningba phugaina satliba leirang amabu phajai nungshi khanna heke thorang leirangi lekhokta palamba tingkhangna yubagi chaina phangmana hale nongdai rimbagi nungsi sayodi ichangi thamoi manakta nungshi inil piba ngamdringe magi mafam leite haibagi matagum laktuna langthopirakle tasengna nongdai rimbagi thamoi themjin binaba ngasi su leitre ware haifam khangdana marup amata su leitre mangna wakhal tarakpa mikupta hanne yenglakpada magi haibada mama amadi manau nupa natana kanasu leiramdre kanada wakhaluni tainaruni tumina bhamungda phamthai makhut anina mamaido khumjillaga pina kapthokle nupagi thamoi sukapa hei haibado ngasidi nongdai mana utlare nungshibana ngamdaba leite thenglu khudingda mana ngamdaba leite kaigi saktam lak nunggi thamoi pali mukcheramba nongdai rembagi kallaba thamoi nupi macha amagi wahi amatanadi akha arau thokallaga mera thagi nonglekum chentahalle masi pumba nusibana ohenbani mani chen manu siramdrabadi thoklamloi mayamana tawribado inawba thongzalgi marumdagi lona changsinba sungamda yenglibani ngasaidagi tayalda nongdairembagi wafamda kananasu hangluba tawde hena dong mabu wakhal nungainaba themjinbiraga pothahanki
Ichansu yam tamna hospital dagi halakle. Ngasidi Sanathoi khanaba horakte mana tawpham thokpa tawri. Ichansu mapi ka hongde chair da tapna phamthai. Ngasai dagi hanna yengbidraba mobile lo lauthoi. Data on tawbaga e paw yauna chat khara lai WhatsApp ta. Atai yengdringi inawbagi hana yengi. Ui ngase khoi yamunga thengnabro. Ngan kaiga manade sathina kapawi. Manakta changbagi kidana changdri. Kedobo yawbano khangdebo. Aina mirol tarakpade yamungna kapa uba hanmani. Aduna isu kapthokrere. Haujusu kapam daw male. Mapi de thokpasu haite mamai khumjila leihobani. Ichangi thamoida swai lawi. Haifam khangdana thamoigi mafam amada khangnu nungaitaba phaurai. Mana ngasai nongdairembada ngangkiba wahising ado nungairamlaroi hojikta khantharagli. Khanna atopa nupa amagi chat amug yengli. Hai ai suti fangi ado thorakiroi. Jackson na mitna na choida leiramako. He ka to karan toramaba aidi fugadabani he. Mai thongna mamon tawse. Adubo mobile da data off tawsile. Mapi honglida chap lepi. Matawdo yengduna leiba ngamdra male Sanathoi machin khapawragle. Nasa ngamdrabo. Kedorage hipa sakai ima sadana ko chatchaluraga. Hanjilaga sida chap lepi se kaigino. Yingning de ko yamna. Mana nganglido krishu khomlamda ichandu phamungda kakhatki. Phaklang da ngatharaga phamki. Sanathoi ichangi nakta chongsalei. Adubu ichangi mitlu ira chelambada nan khaigumna wathi ngang batawde. Ichan kedorage kanana kari hairaino. Mit khazi khuzili aduga tapna pangthorai. Sanathoi bu yinglaga pukning yam nungsi. Makhut anida phanik machida chena paisili. As adumai tawganuba kedorage ai pakhale. Sanathoi na pakhatba ubada ichan maithong khango hongi aduga hairi. Ngasai gari na thengamdana siramdore. Noi mayam uba fangda sira drapa khaluini. Ha kaiwaida kem soke. Sokte he phagi tawbani. As minai sidi mihunga ayawi lawai da chongre. Aduga mana maya hikatlaga nasakto yeningde ko. Phare tumme haudorakano. Tumu namangdane ngasai gari duna takpa oizaro. Mana nganglido ichangi masada changde. Nongdairembagi pirang thangkiba maithongdo laksanabo honanjay. Hojikta warona wakatna mangonda yengkiba mitingdo mayek sengna urai mabukta khanjay. Aingonda ngasi thole sakaino asuk chayetnaba awaba kaya mayoknaraklaso asumna kok sakidri. Kyamungda ina thakiba khondobo chumribra nalamdrabadi mana tamo dayalbo ayi wakhalande. Asomdaso mamai be makusumga manau nupa inaw bagadi ngantana tumnakrabani. Adubu nongdairembadi pukning sathina nungshire. Ichanda waroba amadi hayeng haiba numittagi mahak mamagi mahutsinba haugadorabani. Pukning wakhalna mabu otlabada kaada leiba ngamdraduna kagi makoldo thoragle. Makut anido pikhaw humli. Langlaba numidangi atiyabo munna yengli. Milusu irang ihobagi tanik na ui. Mathamoisu tanik libani. Numidangi atiyaga mahaki pukninga wari sanaba haise. Magi hainaraba thadokpa ngamdraba machatni. Adum tawri ngasiso. Paklabi pakthakta. Punsi nau paiduna hi holiba misak amani ko iso. Thawaiga hakchanga senaba mikupta. Ipakta hi honbaso lepkini. Khongol mutkini. Ayama hingammi haina. Warina honaba kanasu leite. Mitkupta tha thawan singdo onsilaga. Nongthokta sanariba tha thawan. Akhoigi marakta akhoigi pabung chatki. Imana wari tattana libiki. Thagi leibaktagi thaibong ahauba heklakani. Kafet tanan ngumnga thawan michak mayam purakani. Akhoina maram moktrabadi pabung rasawgani halakloi. Aduna pabung halaknaba maram mokkadabani. Tattana takpikhibani. Laushing leibi imagi macha oina sauzarakpa kayada laibak phakraba. Ngaside akhoi pangal sare fari. Pabung halaklaroi haibasu khanglei. Adubu piklingai imana wari libiduna sumbikhiba mikupto aduma oheningle. Leptana chatkiba matam mana punsigi panjaw kokthakta thangat birare. Mikupsida mitsina pabung nangbu uninglakle. Ima pabungina thada nauthi sajaningi.
ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯄꯥꯡꯂꯕ ꯃꯃꯤꯠ ꯆꯦꯅ ꯎꯏꯁꯤꯜꯂꯤꯕ ꯃꯤꯠꯄꯥꯟꯗꯣ ꯅꯥꯟꯊꯣꯛꯂꯒ ꯄꯤꯔꯥꯡ ꯃꯔꯤꯛ ꯈꯔꯁꯨ ꯆꯦꯟꯊꯔꯛꯂꯦ꯫ ꯄꯨꯕꯗ ꯋꯥꯔꯕ ꯊꯃꯣꯏꯒꯤ ꯑꯋꯥꯕꯗꯣ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯁꯥꯊꯤꯅ ꯋꯥꯔꯦ ꯃꯇꯧ ꯌꯦꯡꯕꯗ ꯈꯪꯂꯦ꯫ ꯄꯤꯈꯥꯎꯗꯒꯤ ꯐꯣꯇꯣ ꯑꯃ ꯄꯨꯊꯣꯔꯛꯏ, ꯃꯤꯠꯃꯥꯡꯗ ꯊꯥꯡꯒꯠꯂꯤ, ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯊꯣꯛꯂꯒ ꯅꯤꯡꯕ ꯀꯥꯏꯔꯕ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡꯅ ꯐꯣꯇꯣꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯐꯣꯇꯣꯗꯣ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ, ꯇꯌꯥꯜ ꯃꯈꯣꯏ ꯑꯅꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯇꯝꯂꯤꯉꯩ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝꯒ ꯂꯣꯏꯅꯅ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯌꯦꯡꯅꯔꯨꯔꯕꯗꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ꯫ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯩꯒꯤ ꯊꯥꯖꯕ ꯄꯨꯝꯕ ꯃꯥꯡꯍꯜꯂꯝꯕꯅꯤꯀꯣ, ꯊꯋꯥꯏꯅꯤ ꯈꯟꯅꯔꯝꯕ꯫ ꯐꯣꯇꯣꯗꯨ ꯅꯩꯊꯦꯛꯏ, ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯂꯪꯊꯣꯛꯈ꯭ꯔꯦ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯒ꯫ ꯅꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯑꯩꯕꯨ ꯊꯃꯣꯏ ꯀꯟꯕ, ꯅꯨꯡꯁꯤ ꯈꯪꯗꯕ, ꯅꯣꯛꯄ ꯍꯩꯇꯕ ꯃꯤꯁꯛ ꯑꯃꯒꯤ ꯁꯛꯇꯝꯗ ꯁꯦꯝꯗꯣꯛꯂꯝꯕꯅꯤ꯫ ꯑꯩꯅ ꯂꯦꯝꯕꯨ ꯂꯦꯝꯅ ꯊꯥꯔꯨꯏ, ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯅꯠꯇꯦ꯫ ꯃꯁꯝꯗꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯃꯤꯇꯣꯞꯅꯤ ꯈꯜꯂꯤꯕ ꯅꯨꯄꯤꯃꯆꯥ, ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ, ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯈꯥꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯅꯤ, ꯑꯩꯕꯨ ꯃꯤꯇꯣꯞꯅꯤ ꯈꯟꯕꯒꯤ ꯏꯟꯊꯣꯛꯄꯒꯤ ꯆꯩꯔꯥꯛ ꯐꯪꯍꯟꯒꯅꯤ꯫ ꯍꯥꯏꯅꯕ ꯂꯩ, ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯝꯗ ꯋꯥꯔꯧꯅ ꯅꯤꯡꯗꯥ ꯇꯧꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯔꯥꯡꯅꯒꯅꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯑꯗꯨꯝ ꯋꯥꯔꯧꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯕꯅ ꯏꯆꯟ ꯃꯥꯁꯨ ꯃꯁꯥ ꯈꯪꯖꯗ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯆꯤꯌꯔꯗ ꯐꯝꯂꯒ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩ꯫ ꯑꯍꯤꯡ ꯊꯦꯡꯂꯛꯂꯕꯗ ꯅꯨꯄꯥ ꯃꯥꯁꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯆꯟꯗꯤ ꯂꯥꯏꯔꯤꯛꯅ ꯉꯝꯂꯒ ꯑꯗꯨꯝ ꯇꯨꯝꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯊꯣꯏꯅ ꯃꯤꯠ ꯐꯥꯛꯂꯤ ꯍꯧꯒꯠꯂꯛꯄꯗ ꯏꯆꯟꯅ ꯇꯦꯕꯜꯗ ꯇꯨꯝꯂꯝꯕꯗꯨ ꯎꯔꯦ꯫ ꯈꯨꯗꯛꯇ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯩ, ꯏꯆꯟꯕꯨ ꯊꯞ ꯀꯣꯟꯁꯤꯜꯂꯤ꯫ ꯏꯆꯟ, ꯀꯩꯗꯧꯔꯒꯦꯁꯦ? ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯌꯨꯝꯗ ꯄꯥꯎ ꯄꯤꯁꯤꯔꯥ? ꯇꯥꯃꯣꯆꯧ ꯀꯧꯁꯤꯔꯥ? ꯁꯦ, ꯃꯤꯠ ꯄꯥꯡꯉꯣ꯫ ꯇꯨꯝꯊꯕꯗ ꯈꯪꯍꯧꯗꯕꯅꯤ ꯏꯆꯟꯗꯣ꯫ ꯑꯗꯨꯝꯅ ꯁꯅꯥꯊꯣꯏꯅ ꯃꯊꯧ ꯃꯔꯝ ꯈꯪꯗ ꯇꯧꯔꯛꯄꯗ ꯏꯄꯥ ꯄꯥꯈꯠꯅ ꯁꯅꯥꯊꯣꯏꯕꯨ ꯏꯟꯊꯣꯛꯏ꯫ ꯁꯅꯥꯊꯣꯏ ꯂꯩꯃꯥꯏꯗꯨ ꯇꯨꯏ꯫ ꯇꯨꯝꯕ ꯍꯧꯗꯣꯛꯄꯕꯨ ꯑꯗꯨꯃꯥꯏ ꯍꯧꯗꯣꯛꯅꯕ꯭ꯔꯣ? ꯍꯥꯠꯂꯒꯦ ꯍꯥꯏꯔꯕ? ꯁꯣꯅꯣ ꯆꯨꯕ꯭ꯔꯕ ꯅꯪ? ꯁꯅꯥꯊꯣꯏ ꯇꯨꯔꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯏꯆꯟꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯏ꯫ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯐꯃꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ, ꯑꯗꯨꯒ ꯇꯦꯕꯜꯁꯤꯗ ꯉꯥꯊꯔꯝꯃꯦ꯫ ꯑꯗꯨꯗꯗꯤ ꯀꯅꯥꯅ ꯐꯠ ꯄꯥꯈꯠꯂꯣꯏꯗꯒꯦ? ꯁꯤꯔꯦꯅ ꯀꯨꯗ ꯍꯥꯞꯄꯤꯗ꯭ꯔꯤꯁꯦ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯄꯥꯈꯠꯈꯤꯕꯅ ꯁꯅꯥꯊꯣꯏ ꯃꯄꯤ ꯇꯥꯔꯛꯏ꯫ ꯏꯆꯟꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ, ꯃꯄꯤ ꯁꯠ ꯇꯩꯊꯣꯛꯄꯤꯔꯒ, ꯑꯆꯥ, ꯑꯁꯤꯒꯤꯕꯨ ꯃꯄꯤꯁꯦ ꯄꯥꯝꯃꯨꯗ꯭ꯔꯕ? ꯀꯞꯀꯅꯣ, ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯍꯌꯦꯡꯋꯥꯏ ꯑꯩ ꯁꯤꯕꯗ ꯀꯞꯅꯕ ꯈꯥꯛꯆꯤꯜꯂꯣ, 2,000 ꯇꯤꯡꯕ ꯍꯟꯊꯗꯣꯏꯕ꯫ ꯅꯔꯩ ꯑꯣꯟꯊꯣꯛꯅ ꯁꯥꯡꯈ꯭ꯔꯦ꯫ ꯀꯣꯛꯇꯣꯛꯑꯣꯗꯅ, ꯈꯨꯕꯥꯛ ꯆꯥꯕ ꯑꯩꯅ ꯀꯞꯇ꯭ꯔꯦ, ꯅꯥꯏꯁꯨ ꯍꯥꯏꯕꯤꯗꯦ꯫ ꯔꯥꯁꯤ ꯌꯥꯎꯗꯕꯤ, ꯁꯤꯈ꯭ꯔꯣ ꯅꯪꯗ ꯈꯔ ꯊꯨꯅ꯫ ꯁꯅꯥꯊꯣꯏ, ꯄꯨꯟꯁꯤꯁꯦ ꯈꯟꯖꯤꯜꯂꯨꯔꯗꯤ ꯅꯨꯡꯁꯤꯗ꯭ꯔꯥ? ꯀꯅꯥꯒꯤꯗꯃꯛ ꯍꯤꯡꯂꯤꯕ, ꯀꯗꯥꯏꯗ ꯇꯤꯜꯂꯨꯅꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦꯀꯣ꯫ ꯍꯣꯔꯦꯟ ꯏꯆꯟꯊꯣꯏꯒꯤ ꯅꯥꯛꯇ ꯆꯠꯄ ꯑꯣꯏꯅ ꯑꯩꯁꯨ ꯆꯦꯛ ꯑꯝꯇ ꯇꯧꯊꯣꯔꯛꯀꯦ꯫ ꯇꯧꯔꯨꯅꯨ ꯀꯩꯅꯣ, ꯑꯗꯨꯝ ꯂꯩꯌꯨ ꯂꯩꯐꯝ ꯊꯣꯛꯄ꯫ ꯇꯥꯅꯤꯡꯗꯦ, ꯉꯥꯡꯕ ꯍꯥꯏꯕꯁꯨ ꯂꯧꯗꯕ꯫ ꯍꯛꯆꯥꯡ ꯁꯣꯜꯂꯗꯤ ꯈꯔꯁꯨ ꯄꯊꯥꯗꯧꯕ, ꯍꯤꯡꯆꯥꯕꯤꯗꯧ ꯇꯧꯒꯅꯨ꯫ ꯁꯣꯜꯂꯦꯅ ꯁꯨꯝ ꯐꯝꯖꯥ ꯆꯥꯔ ꯂꯩꯔꯗꯤ ꯀꯅꯥꯅ ꯄꯤꯖꯅꯤꯡꯗꯧꯔꯤꯒꯦ? ꯅꯀꯣꯛꯁꯦ ꯁꯟꯊꯤ ꯍꯥꯟꯕ꯭ꯔꯣꯅ? ꯍꯣ ꯐꯔꯦ꯫ ꯑꯅꯤꯗꯨ ꯃꯆꯤꯟ ꯁꯦꯡꯂꯤ꯫ ꯃꯆꯤꯟ ꯁꯦꯡꯂꯕꯁꯨ ꯁꯅꯥꯊꯣꯏꯗꯤ ꯋꯥ ꯉꯥꯡꯕ ꯂꯦꯞꯇꯦ, ꯃꯪꯒꯤ ꯋꯥꯔꯤ ꯀꯟꯅ ꯂꯤꯔꯤ꯫ ꯑꯩꯈꯣꯏ ꯅꯨꯄꯥꯒ ꯑꯩꯒ ꯉꯔꯥꯡ ꯃꯪꯗ ꯈꯠꯅꯕꯁꯤ ꯀꯩꯅꯣ? ꯑꯁ, ꯀꯩ ꯃꯔꯝꯒꯤꯅꯣꯁꯨ ꯈꯪꯗꯦꯕ꯫ ꯈꯠꯅꯕ ꯌꯥꯕ ꯈꯠꯅꯔꯒꯅꯦ, ꯑꯩꯅ ꯃꯥ ꯍꯟꯅ ꯌꯦꯡꯂꯝꯗ ꯑꯗꯨꯝ ꯍꯜꯂꯛꯑꯦ꯫ ꯃꯥꯗꯤ ꯑꯗꯨꯝ ꯀꯞꯄ ꯂꯩꯍꯧꯔꯦ꯫ ꯐꯤꯂꯝꯗꯒ ꯑꯣꯏꯔꯗꯤ ꯃꯌꯥꯝꯅ ꯅꯨꯄꯤ ꯍꯥꯠꯂꯣꯅ ꯂꯥꯎꯅꯤꯕꯣ꯫ ꯍꯧꯖꯤꯛꯇ ꯃꯤꯍꯨꯟ ꯄꯤꯡ ꯆꯣꯡꯉꯦ, ꯑꯁꯦꯡꯕ ꯊꯣꯛꯄꯗꯧꯅ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯋꯥꯔꯤꯗꯨꯒ ꯃꯇꯧꯗꯨꯒ ꯏꯆꯟꯗ ꯇꯥꯕ ꯌꯦꯡꯕ ꯋꯥꯔꯕ꯭ꯔꯥ ꯀꯩꯅꯣ ꯄꯩꯅ ꯌꯦꯡꯉꯛꯏ꯫ ꯁꯅꯥꯊꯣꯏ ꯃꯆꯤꯟ ꯇꯦꯡꯊꯣꯛꯂꯒ ꯀꯥꯝꯊꯣꯛꯏ꯫ ꯍꯦꯛ ꯀꯥꯝꯊꯣꯛꯄꯒ ꯇꯥꯈꯠꯂꯞ ꯇꯧꯅ, ꯅꯋꯥꯔꯣ ꯄꯩꯅ ꯌꯦꯡꯉꯤꯗꯣ? ꯌꯥꯝ ꯄꯛꯇ꯭ꯔꯕ ꯑꯗꯨꯏ? ꯍꯔꯥꯎꯕ ꯍꯧꯔꯣ, ꯅꯋꯥꯒ ꯀꯥꯏꯅꯗꯧꯔꯕꯅꯤꯅ꯫ ꯍꯩꯔꯝꯂ ꯆꯠꯈꯤ꯫ ꯑꯥꯏ, ꯏꯋꯥꯒ ꯀꯥꯏꯅꯗꯧꯔꯦꯅ ꯍꯔꯥꯎꯔꯤꯕ? ꯍꯦꯃꯣꯟꯊꯛ! ꯑꯁ, ꯀꯥꯏꯅꯕ ꯉꯝꯃꯣꯏꯗ, ꯑꯁꯨꯛ ꯅꯨꯡꯁꯤꯔꯀꯥꯟꯁꯤꯗ꯫ ꯍꯥꯟꯅꯗꯤ ꯀꯌꯥ ꯈꯜꯂꯝꯗꯦꯕ, ꯀꯔꯤꯅꯣ ꯍꯟꯗꯛꯇꯤꯅꯦ ꯈꯨꯅꯨꯡꯁꯤ ꯆꯥꯗꯅꯅꯤ ꯅꯨꯡꯁꯤꯈꯠꯂꯛꯏꯁꯦ꯫ ꯁꯦꯡꯂꯕ ꯀꯣꯔꯧ ꯃꯥꯅ ꯄꯨꯔꯛꯄ ꯄꯨꯟꯁꯤꯒꯤ ꯏꯆꯦꯜ ꯃꯔꯛꯇ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯄꯨꯟꯁꯤꯒꯤ ꯏꯆꯦꯜꯗ ꯇꯥꯎꯊꯗꯨꯅ ꯁꯥꯟꯅꯔꯤꯕ ꯄꯨꯟꯁꯤ ꯃꯌꯥꯝ ꯃꯔꯛꯇ ꯌꯥꯎꯔꯤꯕꯅꯤ꯫ ꯅꯥꯊꯩꯗꯨꯅ ꯆꯦꯟꯕ ꯌꯥꯗ꯭ꯔꯕ ꯊꯧꯗꯥꯡ ꯂꯧꯅꯕꯒꯤꯗꯃꯛ ꯃꯁꯥꯅ ꯌꯥꯖꯅ ꯀꯦꯖꯨꯋꯦꯜ ꯗ꯭ꯔꯦꯁ ꯉꯥꯛꯇ ꯁꯦꯠ ꯆꯥꯗꯨꯅ ꯂꯩꯖꯔꯝꯕ ꯑꯉꯥꯎꯕ ꯃꯤꯁꯛ ꯑꯣꯏꯔꯝꯂꯕꯁꯨ ꯉꯁꯤꯗꯒꯤ ꯍꯨꯟꯗꯣꯛꯂꯝ ꯑꯅꯧꯕ ꯃꯆꯨ ꯁꯪꯕ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯁꯪꯈ꯭ꯔꯤꯕ ꯃꯆꯨꯁꯤꯅ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯃꯆꯨꯁꯤꯡꯗꯒꯤ ꯃꯍꯥꯛ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯜꯂꯛꯄ ꯈꯛ ꯐꯪꯂꯔꯣꯏ꯫ ꯌꯦꯡꯊꯤꯕ ꯍꯤꯗꯥꯟꯅꯕ ꯀꯌꯥꯒꯤ ꯃꯔꯛꯇ ꯂꯧꯁꯤꯡꯒꯤ ꯂꯥꯟꯊꯦꯡꯅꯕꯗ ꯅꯍꯥ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯊꯥꯗꯣꯛꯄ ꯀꯠꯊꯣꯛꯄꯗ ꯃꯇꯥꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯐꯥꯎꯕ
ꯑꯁꯤꯒꯨꯝꯂꯕ ꯀ꯭ꯔꯛ ꯂꯥꯛꯁꯤꯟꯕ ꯄꯨꯟꯁꯤꯒꯤ ꯄꯟꯈꯩ ꯅꯨꯡꯁꯤꯗ ꯍꯤꯡꯕꯗ ꯇꯥꯈ꯭ꯔꯦ꯫ ꯀꯂꯛꯏꯗ ꯅꯤꯡꯇꯝꯕ ꯑꯆꯝꯕ ꯄꯨꯟꯁꯤꯗꯣ ꯅꯤꯡꯕ ꯀꯥꯏꯈꯤꯕꯅ ꯆꯃꯣꯠ ꯂꯦꯜꯂꯛꯈꯤꯕ ꯅꯣꯡꯗꯥꯏꯔꯝꯕꯗꯣ ꯅꯠꯇ꯭ꯔꯦ, ꯑꯅꯧꯕ ꯑꯣꯜꯂꯒ ꯊꯣꯔꯛꯂꯤ ꯉꯁꯤꯗꯤ꯫ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯣꯔꯃꯦꯜ ꯁꯨꯠ ꯁꯦꯠꯆꯥꯔꯤ, ꯃꯅꯨꯡꯗ ꯂꯤꯠꯂꯤꯕ ꯀꯥ ꯍꯦꯟꯅ ꯃꯨꯔꯕ ꯐꯣꯔꯃꯦꯜ ꯁꯔꯠꯇꯣ ꯉꯛꯁꯝꯒꯤ ꯈꯨꯗꯥꯝ ꯐꯥꯖꯤꯟꯗꯦ, ꯈꯨꯗꯥꯡꯗꯨ ꯇꯞ ꯅꯞꯅ ꯂꯤꯠꯂꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯐꯣꯔꯃꯦꯜ ꯕ꯭ꯂꯦꯛ ꯕ꯭ꯂꯦꯖꯔ ꯑꯃ ꯈꯨꯗꯥꯝ ꯄꯥꯟꯁꯤꯜꯂꯒ ꯂꯤꯠꯂꯤ꯫ ꯈ꯭ꯋꯥꯡꯗꯨꯁꯨ ꯃꯁꯤꯟ ꯃꯨꯕ ꯕꯦꯜꯅ ꯃꯁꯥ ꯅꯥꯞꯅ ꯅꯞꯂꯤ꯫ ꯌꯦꯡꯕꯗ ꯑꯃꯨꯕ ꯂꯤꯟ ꯑꯃꯅ ꯎꯁꯥꯗ ꯌꯦꯠꯂꯒ ꯂꯩꯕ ꯃꯥꯜꯂꯤ꯫ ꯑꯃꯨꯕ ꯃꯆꯥ, ꯑꯃꯨꯕ ꯈꯣꯡꯎꯞ, ꯁꯦꯠꯂꯤꯕ ꯃꯐꯤꯗ ꯍꯛꯆꯥꯡ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯦꯠꯂꯤ꯫ ꯄꯛꯇꯕꯁꯨ ꯇꯧꯗꯦ ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯆꯨꯗꯨꯗ꯫ ꯃꯆꯥꯅ ꯑꯗꯨꯝꯅ ꯃꯄꯨꯡ ꯐꯥꯅ ꯃꯃꯥ ꯏꯕꯦꯝꯃ ꯀꯨꯁꯨꯝꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯇꯤ ꯃꯤꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯃꯅꯤꯡꯇꯝꯅ ꯁꯤꯟꯊꯔꯛꯂꯦ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯤꯡꯒꯠꯂꯨꯔꯕ ꯄꯤꯔꯥꯡꯅꯤ꯫ ꯃꯤꯠꯃꯥꯡꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯨꯔꯣꯏꯕꯅ ꯅꯣꯛꯃꯤ ꯂꯦꯞꯂꯔꯕꯒꯨꯝꯅ ꯈꯜꯂꯛꯏ꯫ ꯍꯜꯂꯛꯄ ꯈꯨꯗꯤꯡ ꯀꯧꯈꯤꯕꯗꯣ ꯅꯍꯧꯅ ꯅꯥꯀꯣꯡꯗ ꯁꯤꯡꯖꯥ ꯌꯩꯔꯛꯏ꯫ ꯁꯤꯖꯥ! ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯃꯃꯥꯒꯤ ꯃꯇꯧ ꯎꯏ, ꯑꯗꯨꯕꯨ ꯃꯅꯥꯛ ꯆꯪꯁꯤꯟꯗꯦ꯫ ꯀꯞꯀꯅꯨ ꯊꯦꯝꯂꯨꯗꯦ, ꯃꯔꯝꯗꯤ ꯅꯨꯄꯥ ꯑꯣꯏꯕ ꯀꯞꯄ ꯍꯩꯇꯕ ꯃꯍꯥꯛꯁꯨ ꯀꯞꯂꯤꯕꯅꯤ ꯉꯔꯥꯡꯗꯒꯤ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯅ꯫ ꯏꯅꯥꯎꯕꯗꯨ ꯐꯠ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯑꯉꯥꯡꯅꯤ ꯃꯥꯗꯤ꯫ ꯐꯣꯔꯃꯦꯜ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯨꯕ ꯑꯃ ꯁꯦꯠꯂꯤ, ꯑꯉꯧꯕ ꯐꯣꯔꯃꯦꯜ ꯁꯔꯠ ꯂꯤꯠꯂꯤ, ꯑꯃꯨꯕ ꯕꯦꯜ ꯑꯃꯁꯨ ꯈ꯭ꯋꯥꯡꯗ ꯃꯁꯥ ꯅꯥꯟꯅ ꯐꯥꯔꯤ꯫ ꯃꯁꯥ ꯄꯥꯇꯛ ꯆꯦꯡꯇꯛ, ꯌꯦꯡꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏ, ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯅ ꯃꯤꯠ ꯊꯨꯞꯄꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯃꯥ ꯅꯣꯛ ꯇꯧꯕ ꯅꯨꯃꯤꯠꯁꯤꯗ ꯀꯞꯄꯤ꯫ ꯇꯨ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯁꯦ ꯐꯖꯗ꯭ꯔꯥ? ꯅꯍꯥꯟꯈꯩ ꯍꯥꯄꯨ ꯃꯥꯜꯂꯝꯕꯗꯣ ꯀꯔꯤ ꯃꯥꯜꯂꯤ? ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯤ꯫ ꯁꯨꯃꯥꯏꯅ ꯀꯦꯔꯗꯕꯨ ꯅꯨꯄꯤ ꯀꯅꯥꯅ ꯀꯦꯂꯣꯏꯗꯣꯏꯅꯣ? ꯃꯃꯥ ꯃꯌꯥ ꯅꯨꯄꯥ ꯑꯣꯏꯖꯔꯒꯦꯅꯅꯦ ꯀ꯭ꯔꯤꯛꯀꯤ ꯏꯅꯈꯩ ꯂꯥꯛꯂꯗꯧꯅꯤ, ꯅꯪꯕꯨ ꯅꯨꯄꯤ ꯈꯟꯅꯅꯕ ꯁꯦꯝ ꯁꯥꯔꯣ꯫ ꯃꯆꯥꯒꯤ ꯋꯥꯍꯩꯗ ꯀꯨꯁꯨꯝꯗ ꯀꯞꯅꯣꯛ ꯇꯧꯔꯛꯏ꯫ ꯃꯄꯤꯗꯨ ꯅꯥꯟꯊꯔꯒ ꯃꯊꯟꯗ ꯇꯩꯊꯣꯛꯁꯦ, ꯃꯆꯥꯕꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯎ ꯏꯪꯒꯤꯠ ꯇꯧꯏ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯨꯁꯨꯝꯅ ꯁꯅꯥ ꯆꯥꯎꯕꯒꯤ ꯆꯥꯎꯅ ꯊꯦꯛꯂꯤꯕ, ꯅꯨꯡꯇꯤꯒꯤ ꯃꯥꯅ ꯂꯥꯠꯆꯔꯤꯕ ꯁꯛꯇꯝꯗꯨꯗ ꯃꯆꯥꯒꯤ ꯌꯥꯏꯐꯅꯕ ꯃꯍꯧꯁꯥꯒꯨꯝꯅ ꯃꯅꯨꯡ ꯅꯨꯡꯁꯤꯕ ꯗꯨꯛ ꯃꯩꯔꯥ ꯍꯩꯔꯥ ꯀꯠꯂꯤ꯫ ꯁꯅꯈ꯭ꯌꯥ, ꯃꯃꯥ ꯑꯩꯒꯤꯗꯃꯛ ꯎꯁꯥꯎ ꯎꯔꯦꯡꯒꯨꯝ ꯄꯥꯝꯕꯣꯝ ꯇꯤꯡꯅ ꯂꯦꯞꯂꯤꯕ ꯅꯆꯥ ꯑꯅꯤꯒꯤ ꯄꯨꯟꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ꯫ ꯌꯥꯏꯐꯕ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯖꯔꯣ ꯍꯥꯏꯅ ꯁꯅꯈ꯭ꯌꯥꯒꯤ ꯊꯋꯥꯏꯅ ꯏꯆꯥ ꯑꯅꯤꯒꯤ ꯀꯣꯛꯊꯛꯇ ꯅꯥꯟꯊꯕꯤꯔꯛꯎ꯫ ꯉꯁꯤ ꯀꯧꯕ ꯅꯣꯡꯗꯒꯤ ꯑꯩ ꯄꯣꯊꯥꯔꯒꯅꯤ, ꯁꯅꯈ꯭ꯌꯥꯒꯤ ꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯇ ꯂꯩꯖꯕ ꯐꯪꯂꯅꯤ꯫ ꯅꯆꯥ ꯑꯅꯤꯕꯨ ꯑꯩꯒꯤ ꯃꯤꯠꯌꯦꯡꯒꯤ ꯄꯟꯈꯩꯅꯨꯡꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯉꯝꯖꯒꯦ꯫ ꯃꯃꯥꯅ ꯈꯨꯔꯨꯝꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯇꯧ ꯇꯝꯂꯤ꯫ ꯏꯅꯥꯎꯕꯗꯤ ꯀꯞꯂꯤꯕ꯭ꯔꯥ ꯀꯞꯇ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ, ꯃꯥꯏꯊꯣꯡꯗꯣ ꯄꯪꯍꯥꯗ ꯍꯔꯥꯎꯔꯤ꯫ ꯃꯃꯥꯒꯤ ꯂꯦꯡꯁꯨꯝꯗ ꯇꯨꯡꯂꯣꯝꯗꯒꯤ ꯄꯥꯏꯔꯒ, ꯃꯃꯥ ꯌꯥꯝꯕꯨꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯅꯝ ꯑꯍꯥ ꯆꯨꯗꯅꯕ ꯂꯥꯏꯁꯣꯟ ꯇꯤꯁꯣꯟ ꯑꯝꯇ ꯇꯧꯊꯣꯛꯁꯦ꯫ ꯇꯝꯕ ꯉꯝꯕ ꯌꯥꯝꯕ ꯅꯠꯇꯦ, ꯇꯜꯂꯦꯅ ꯑꯃꯨꯛ ꯇꯣꯛꯊꯣꯛꯈ꯭ꯔꯗꯤ ꯃꯥꯡꯖꯔꯦ, ꯃꯆꯤꯟ ꯃꯁꯣꯟ ꯅꯥꯏꯕ ꯃꯤꯅꯤ꯫ ꯃꯁꯤꯗꯤꯕ! ꯃꯆꯥ ꯑꯅꯤꯕꯨ ꯃꯈꯨꯠꯆꯤ ꯃꯀꯣꯛꯇ ꯃꯅꯝ ꯅꯝꯕꯤꯔꯦ꯫ ꯃꯃꯥ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯅ ꯐꯤꯖꯦꯠ ꯁꯦꯠꯂꯒ ꯃꯆꯥ ꯑꯅꯤꯒ ꯂꯣꯏꯅꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯐꯖꯩꯗ ꯁꯤꯖ ꯀꯨꯁꯨꯝ, ꯅꯍꯥꯛꯀꯤ ꯅꯁꯥꯗꯒꯤ ꯊꯣꯛꯈꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯗꯣ ꯄꯥꯈꯪ ꯁꯥꯔꯦ ꯐꯥꯔꯦ, ꯑꯣꯏꯒ ꯌꯦꯠꯀ ꯂꯩ꯫ ꯅꯧꯅ ꯂꯨꯈ꯭ꯔꯥ ꯃꯤꯡꯊꯣꯜ ꯐꯪꯍꯧꯔꯕꯤ ꯅꯧꯅ ꯆꯥꯎꯕ ꯈꯨꯟꯅꯥꯏꯗ ꯃꯃꯥꯒꯤꯗꯃꯛ ꯂꯦꯞꯂꯔꯦ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯅꯤ ꯑꯍꯨꯝ ꯊꯧꯗꯣꯔꯛꯏ꯫ ꯀꯪꯂꯥ ꯖꯪꯁꯟꯗ ꯄꯜꯂꯤꯉꯩ ꯏꯆꯟꯒ ꯁꯅꯥꯊꯣꯏꯒꯁꯨ ꯈꯥꯝꯂꯤꯕꯗꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯍꯦꯛ ꯎꯔꯨꯔꯦ꯫ ꯈꯟꯊꯔꯨꯕ ꯇꯧꯗ ꯀꯨꯝꯊꯒꯦ ꯈꯟꯅ ꯊꯣꯡꯗꯨ ꯍꯥꯡꯒꯦ ꯇꯧꯔꯨꯏ, ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯇꯌꯥꯜ ꯆꯣꯡꯊꯣꯔꯛꯂꯦ꯫ ꯏꯆꯟꯅ ꯊꯥꯔꯛꯈꯤꯕ ꯈꯣꯟꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ, ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯦ꯫ ꯍꯛꯆꯥꯡ ꯃꯥꯅ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯤꯠ ꯑꯅꯤꯗꯤ ꯏꯆꯟ ꯃꯥꯕꯨ ꯌꯦꯡꯅꯕ ꯂꯦꯞꯆꯗꯦ꯫ ꯒꯥꯔꯤ ꯃꯆꯥ ꯑꯣꯏꯕꯅ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯍꯥꯟꯅ ꯂꯤꯈꯠꯂꯒ ꯊꯧꯈ꯭ꯔꯦ꯫ ꯏꯅꯥꯎꯕ ꯃꯥꯗꯤ ꯐꯣꯟ ꯃꯦꯠꯂꯒ ꯂꯩꯕꯅ ꯑꯅꯤꯗꯨꯕꯨ ꯎꯗꯦ꯫ ꯀꯨꯁꯨꯝꯅ ꯃꯆꯥꯕꯨ ꯊꯕꯛ ꯃꯐꯝ ꯈꯨꯗꯤꯡ ꯄꯨꯗꯨꯅ ꯃꯁꯛ ꯇꯥꯛꯄ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯃꯥꯗꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯑꯅꯥꯕ ꯍꯪꯕ ꯆꯠꯈ꯭ꯔꯦ꯫ ꯃꯆꯤꯟ ꯃꯅꯥꯎꯗ ꯉꯥꯏꯔꯕꯗ ꯏꯅꯥꯎꯕꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯃꯣ ꯑꯩ ꯀꯣꯂꯦꯖ ꯐꯥꯎꯗ ꯍꯥꯏꯐꯦꯠ ꯌꯧꯔꯨꯈꯤꯒꯦ꯫ ꯀꯩꯗꯧꯕ? ꯀꯩꯅꯣꯅꯦ ꯁꯨꯝ ꯐꯠ ꯍꯪꯖꯤꯜꯂꯤ꯫ ꯏꯆꯟ ꯍꯣꯏ ꯃꯅꯥꯛꯇꯔꯣ? ꯑꯧ ꯆꯨꯝꯅ ꯁꯨꯝ ꯅꯣꯟꯊꯔꯒ ꯂꯩꯔꯦ꯫ ꯃꯌꯥꯝꯕꯅ ꯃꯨꯟꯅ ꯌꯦꯡꯉꯛꯄꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯄꯤꯈꯥꯎ ꯍꯣꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯥꯎꯕ ꯌꯥꯝꯃꯨꯡ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯍꯧꯖꯤꯛꯁꯦ ꯍꯤꯡꯕ ꯌꯥꯝ ꯂꯨꯔꯕꯅꯤ꯫ ꯏ ꯌꯦꯟꯅꯔꯒ ꯍꯤꯡꯃꯤꯟꯅꯔꯛꯄ ꯃꯤꯑꯣꯏꯕꯅ ꯑꯣꯟꯁꯤꯜꯂꯒ ꯆꯥꯔꯝꯕꯒꯤ ꯊꯧꯗꯣꯛ ꯎꯈ꯭ꯔꯕꯅꯤ ꯅꯪ꯫ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯗꯨꯒꯤ ꯅꯥꯛꯇ ꯅꯪ ꯅꯛꯁꯤꯟꯅ ꯂꯩꯕ ꯑꯩ ꯄꯥꯝꯗꯦ꯫ ꯈꯨꯗꯛꯁꯤꯗꯒꯤ ꯅꯪ ꯏꯆꯟꯒ ꯅꯛꯅꯕ ꯂꯦꯞꯄꯣ꯫ ꯃꯔꯝꯗꯤ? ꯃꯅꯥꯎꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯃꯔꯝ ꯍꯪꯒꯅꯨ, ꯑꯩꯒꯤ ꯌꯥꯊꯪꯅꯤ꯫
मादे अदुम मी नती कईदे युमफम ओइरगा मदु हारिबनो लौखलै इनाव मयामबु कीना ततु येंगलगा लेपली नोंराइरेंबसु मखा ताथरै तयालगा नकनबा मीगी मनाक्ता अइना इ इनाव नुपाबु खक थमलोय मदु खंगना चलो तामो तयाल इचलगा नकनबा मी यारे नंगना चटकदबदु चलो तौबदबु अई वागी मायुक्ता लेपलबदे मखा तारकिद्रे इनावबसु मयामबगी लेपखिबा वाफमदो खंगी अदुना तुमिन्ना मफमदो थादोक्लगा चटकी हौजक्ता नोंदाइरेंबदो मनाक्ता लेरंबा सोफा अमदा हेक्ता फमथै येंखिबा मिटफमदगी होंबा तौखिद्रे ngaliंगी पुनसिदा थोखिबा थौदो खरा मिटमांगदा संगट्रे फन फन मथंग मनाव नायना चोंथोरक्ली